Sifong tuan tuan Manipuri Sifong Sindigi Amasum Tokiba Taudoa Tok Sindigi Maruebi E Paukson Kongo Saraga Manipur Top Senel Gimeki Gimiam Tamzagemasum Yamat Hazaninga over Mapam Digi Pamba Pongtang Hana Miam Tamzaramge Yamat Hazaning over Mapam Digi Pamba Source Manamadudi Awesome rifles Amasum Publici and Yamarak Yam Sheriff over Situation Nama Tok Rehadi Yamna Hazaninga Oediba Palmana Coal mining towa area digi tabuk shuruga halakpa 6 civilian tarukha AR na imbus toba digi laikidre haire duga AR na imbus togi bisi thajaning oi mafam digi phangba pawamana dimasi soikiba digi mistakenly tokibani so hairi amaromdana Assam Rifles ki vehicle si public singna mai thadokre hairi amasum atopa AR gi personal kharasu public na fahore hairi Amaromdana Nagaland gi Minister Oriba nephew Riona Thadorokpa Warol Khara Mayamda Thamjage Mon gi otikta civilians hatkibasibu thamoisongna suguma thawdo sibu nuaitaba phongdokre amasum mahakna highly condemnable ni haikre aduga condolence utkre amasum soktuna leidiba miyoisingsu atuba matamna fagalang bidamakta mahakna thawnijakre amasum hairiba thawdo sigi high level SIT na investigate tawragane amasum Atuba matamda logi matungina justice deliver ta hongani hainasu phungdokhi loina na haujifuki oina miyoi taruk laikhidri hairibasi chapchaba masingmakti natri aduga praja section khardagi phungdorakpagi matungina di hairiba laikhidriba miyoi taruk usidagi masing hena siri hainasu khena ba praja section kiana comment tawnarakli gumyam update ngaminasi aduga chapchaba paulikhun phangjarakana su myamda thoina henba update pijarakhaina channel sigi mekedi su myamda thamjari aduga pathok sakibida sukiblan ki biors myam nangak figine masum makasa tarak point na to papaw khra namu pistok ki solution mayam lakadabana Manipur gi oina di lakadoriba mikhal asi yamna aruba tangkakni solution sing silong da tawgadabana te Delhi da natragana Manipur da tawgadabani minister lakadoriba mikhal asi aruba mikhalni pistok ki solution mayam lakadoriba sida leibak ki amadi miyam gi damang sapsana thengnaba ngamgadaba party di BJP khaktani Solution sing asi Shillong da tawbi yaroi Delhi da tawgadabani mikhal sida BJP ne sit nifu dagi tadana kagani amasum coalition government haibisi yamna waiduna miyamna BJP bu mapung faba majority fongan biu haina ngasi BJP uripok mandal na sinduna lamboi khunang khung da leiba United Friends Library and Club ki ground da pangthokiba nomgoiba political conference minister and berena phongdokre Se minister na makata na haikibida handaki mikhalasi yamna lui mamangi mikhal singda masagi khudongchaba yenglaga mihut khalambana haukibasai humdaro masi lamdamasigi ima sing isel kayana yumda nungaina tumgadabadu masa masu aswengam thoktana ba haiduna kang marakta maira sangduna yarektuna lakhiba ngaktani adubu BJP nu lusingba sakar lakraba matungdagidi ima sing phamungda nungaina tumhalagani masibu kawi politics Atopa Pawmanamo, Pimu set Pasing Hirok the Hingsagi Tawong Sing Satabasina Miamda, Fear Psychosis, Lady, Forum, Hirok the Pimu set Pasing the Hingsagi Tawong Sataribasida Hirok, Senior Citizen, Forum na Yamnakan and Nunang Bafungdoladuna, Miamna, Fear Psychosis, Labana, Numit Hekta, Kibaga Yum the Gimapal Tona Drehaina, Forum Sigi, Canbener, Moirangtem, Ras Mohonangasi, Press Crap the Pang to Kiba Pawgimi Pamada, Fongdo Cray, Highness Pali. Mahakna makhatana haikibada hairok the Pimu set pasingna yamna toina sataba hingsagi thawdok singi manungda yumai thaba numai kapa nupi da phusaiba masum sanal palu tawbigi thawong singasi toina thokpa thawdo ama oire haina supali atopa pawmana South Africa da COVID ki case hengalakle sahi manga gi makhada leiba angang sing naba yaure South Africa da COVID-19 ki case hengalakpaga loinena sahi manga gi makhada leiba angang sing da naba yaure haina official source amana phongdorakli South Africa gi export amana haikibada haukiba matamda COVID-19 gi pandemic asina angang sing da ana ayek yawbasi thengnarakidri Third wave tadi angang kayamarom hospital pukhalakpagi khudongchadaba mayoknaragani hairi irai numiki numidangna South Africa gi oina COVID-19 gi miyoi kunga manga sikhi aduga miyoi lising taraga taruka subnagi yangkhai ga manga na infection oiki 4 wave lakpa matamdadi naha ahal khaidana miyoi khudimakta COVID-19 narakpa yabigi mipaiba leire masida thoidok hendokna sahi manga gi makhada leiriba angang singda ayamba oina narakpa yabigi akiba lei haina National Institute of Communicable Disease ki Dr. Wasila Jasa na phongdorakli haina su pau sina makhatana pali
अतोप पाव मनमु ओमिक्रॉन लेबा कुंथ्रागा निपान संदोखरे हौजु फावद सीबी की पाव लेत्री WHO यामना म्यूटेड ओइबा कोविड-19 स्ट्रेन मलेमगी सेंथुम अमुक फगत हननबा होनाबदा सोनबा याय हाइदिबा वार्निंग मरक्ता मलेम पाक सनबद लैदिबा अथॉरिटीजना बेरेनदु नमथनाबा कनो होनरिङै ngarang irai numita World Health Organization WHO na COVID ka anauba variant Omicron leba kuntra ga nipan sandokre adubo hauzik phawbada di sibi gi paw leitri haikre Omicron naba sing tharga South Africa gi apunba anaba masing la kuntra henkre variant asi lamgi oina sandokpa anaba sing leiri haina phongdorakpada United States amasum Australia na khwaidigi nauba lebak sing oire variant asi karamna nabano haibatu lepada masina hena sathiba anaba thuanbra amasum masigi mayokta layeng sing amasum vaccine sing kayam effective oi lepada sayol khra sanghigani haina malem gi hakshil gi lup aduna warning tokre haina spali amaromdana hanigi governor amasum minister Roshaya laikhidre Tamil Nadu gi hanigi governor amasum masjid khaidoktrungai gi Andhra Pradesh state ki hanigi minister Konizeti Roshaya masagi sai marfugani pan subada thangjanumita Hyderabad ta laikhidre mak masa nungai rakhidabadagi ngasi ayu anganmada private hospital amada pokat ki amasum mafam maduda doctor singna mak siraga purakle haiduna laukthokhi haina supali atopa paw manamu fake certificate case ta senaba singi mayokta charge sheet file tokre Bodoland Territorial Region BTR semjin sajinba teachers eligibility test TET certificate sing pairamba masung phanganbagi maral siraba miyoi nifugi mayokta Assam Police ki Criminal Investigation Department CID na ahanba charge sheet file tokre CID na irai numita Kamrup Metro Chief Judicial Magistrate CJM ki court ta oja kunthra gumdoya masung Midland taret ki mayokta lamai lising amaga samaga humdraga mangagi charge sheet file tokhi amasung case adu sayesi gi haukiba October 3 da register tawkhibadagi numit humphuni gi manungna court asida witness samaga taruk amasung material object kuntraga nipan list tawba detail sheet ama file tawki hain sapali amaromdana awang nungpok ki ahanba pilot training academy linglagini awang nungpok lamdam gi ahanba commercial pilot training institute mathang sahidi Lamdam asida uragani Commercial Pilot Training Institute adu North Assam gi Lakhimpur district mathang sagi January gi operation horagani Assam gi Lilabari airport ta Flying Training Organization ATO sing haunabigi building da Red Bird Flight Training Academy na mai pakhi Airport Authority of India AAI na sayesi gi me kuntra da training gi order issue tawki sourcing gi matung ina academy edu mathang sahi gi January 15 fawgi manungda sangaragani hainasu pawsina makhatana phongdorakli losilakpo ina ten ma paw khrana ngamkhai gi sarukta Russia na troop lagamaga lising humdraga manga deploy tawna ba semsari report Ukraine amasum Russia gi lebani gi ngamkhai gi sarukta akan mamong da ungkhatna ringai mara sida Russia na mathang saida sai nariba ngamkhai gi saruk singda troops la amaga lising humdraga manga thajanaba sem sari haina Washington Post ki report amana phongdorakli report asugi matungina Ukraine hokiba numit kharani gi mamang Russia na mathang sai hawalakpagi angan na sarukta asoba attack ama satharakpa yana lei haina phongdokpa laikhre Ukraine gi maikei gi sukari gumba Russia na ahen mathabak thawong sa tharaglabadi madugi sapsaba pakhumpi na ba sem saduna lei haina phongdok laikre karigumba nakalani gi marakta leibak ki oiba lan tholaglabadi yumthang nari ba leibak singdesu saun akhai ba tholapa yabi gi oithokpa lei haina su phongdorakli loishilakpo ina to papaw mana train accident na miyo hum sire kayana sokle US ta ngasi numidang wairam thokiba train gurung satpagi thawdo amada yamdrabda miyo hum sian kre aduga kaya mana asu apanangan kre haina rail operator amprapna phongdorakli magna makhata na phongdokhibida train aduda sarakna passenger samaga nifuga mathoy amadi crew member taraga taruk tongki compartment nipan puba train adu Chicago dagi Seattle tana sakhibani Northern Montana gi manung sanba rail track amada khanghauduna accident adu thokibani accident thokpagi paw hek phangbaga rescue workers sing na mafam adura sangsinduna mi kanbagi thabak sa thabauki ahan bigi oina rescue workers sing aduna mi ahungi asiba sang thengnaki asokpa mi kya ama su puthoraktuna khudaki oiba treatment piraba matung ambulance sing na manak nakpada leiba hospital puduna satkre haina
पाउसना फोंदोरक्ली अदुगा हौजिक ओइनादि पाउस मतंग असे लुसिनजरगे अमसुम पतौसकीबदा सोखिबा लानखिबा क्या याउरसि म्यामना ngaफिगनि अमसुम मतम मतमगी मरोइबि इ पाउसिंग लेपतना अपडेट पिजरकेनसु चैनल असिगी मेकेडिगी म्यामना थमजरी एंड थैंक यू।